Charak sida koi Premchand ngasai koi 4/44 Ketrikau Assembly Constituency ki manung chana leiba adum laba polling booth amada hadi bamun kam buda yaugrabani mafam adu dasu EVM thugai ke bagi paw legre aduna hujik atopo mafam da yor kumali location has been changed aduna Premchand ano mafam da yore krai da yaurage adu mafam adu da khitang peacefully vote hado mali hujik se thugai bagi yangai bagi sakhang nabal aga proxy voting tor me habi paw no wai chare mafam adu da di kamai tori Premchand ras mafam si yeng bada hojik tangdu leitana ingna chingna hadaba maliba bo hadaba maliba mafam asi matam kharagi pung kharagi mamangda hairiba mafam asigi EVM su thugai khare ha batai maru ina ina leiba si kongpan Iran famda leiba akoigi 430 ground asigi 4/13 hairiba polling station asini handaki mikhalasi electoral akoigi voting machine ha batare EVM quite kaiba aduguma mikhal amadi oirabra haina khanjai sadagi tara iba tawriba mayamsi aduga amukaju hana panjage akogi electors akogi voters yamna gyan tana masa masagi akogi apamba aningba mirep tuda vote pina bagi damak adumak nungsa sarabu sana lepi mokogi dum committed oiba wakalon amga bothara thorai polling personnel sing yam fazana mathau tawi adubu masidai sida he apan ba piri basi ayet ba piri basi hulai paiba aikoina masak khangdaba haina sizinariba kangbu singa sini aduga mafam masida su pagi hari basinga sina laama matungda irang thorak padagi EVM machine thuga khibgi wafam du leiru matungda masagi mamang thada khiba singa du amukhana halle thadai habigi wafam amadi lae adubu wari sarakanda aseng badu khambang ngamuni ichi wari imta chana jiba yagadro somdalak yo apedang erung mukhat hangjage kashu aruba hangoi adum thokiba thodoksin mitna uhoba khangau singdu khara haibiu haijabani yaragari makha botu kumiro ngasi kogi EVM machine kai khre haibagi paw si phangbadi koi lasibani du kamai thokibano pung kya thokibano kai dagi thorakibani boche phajana thadaramabani bahana aduga thadaramaga kogi marakta kogi khulai paba angang sing khala aga koisi mayamje namdana thadagre bakra aduga adu thadagra matungdadi konadi adugi loi bota thadani ngai leitrabani kogi thingzallena thada hogdo mi singduna sauduna pressure piraga kogi irang kha thoknare aduga kogi machine je thugaireba machine thugaire loi puthore khara irang thoknare mi myam jambanina aduga thugaire adu kari torga phagadage na kogi sum solution je amda mung naw sinba sidi dum awa boigani na akoi je amu makhata na chathanaba asom hetagi torga amuk naw na mu kamai torga yagadage na tanaraga makhata na mu hujik thadaba mu hogjarini walauba khara singje amu makhata na thadajarini adu waragadi mamangda thadagi basingdudi laami ba pulai pai basingna pam mikhal miye tudum thadakre adum lawbu yare adumaina lawbuda taare adubu free and fair oiba akogi fair gi mahutta fear haitar FEAR fear roina chatpagi saidagi shu kogi panel singna phungno prekbo wafamdu adumak leiri haiba tare kogi kulai pai basing adu kanano masidaga mena hoji phawbuda action amdal ko tibasi karigino haibagi wang simadi miyam soidna hangamagani adumakpu miyamna nongmai pai basing adubu makoini tathariba thong sing adubu yaningdaba phongdorak padagi makoini thokla kanda EVM thugaiba yankhaiba tawaiba si hairiba miyam sing asibu kulai pai basing aduna loinamak kapaga hatpaga motoribra haibagi wang simasulei haiba tai ras Okay Premchand